Bijing tabir ko puno po image TV na taram na oksya bagaloy na Brajas Kumar na krumjari nasigi maroy PAODAM Clean Water and Sanitation Empowering Communities for Sustainable Development gi paujel puba awareness campaign ngasi PICD Minister L Susildrona amthakre Weekly Iron Folic Acid Cum Review on Anemia Mukt Bharat haiba hiramda nomoy oiba orientation program pakthokre Numit 35 chupna chathagadaba phi machu sangbagi Micro Enterprises Development Program ngasi hogdokri loinana Surat ki court amana Rahul Gandhi bu remand pikre mapungoi pau lobirasi Clean Water and Sanitation Empowering Communities for Sustainable Development ge paujel puduna Manipur gi district tratuk makta chatkadaba awareness campaign ama ngasi PICD Minister L Susildrona hogdokre Manipur laiba district singi manungda ahanba oina Public Health Engineering Department sinduna Kamjong district ta pangthokpa campaign adu Minister Susildrona Kuman lampaktagi bike rally ama lamthaduna hogdokhibani rally lamthaba aduga mari leinana Minister L Susildrona ngasidagi horiba district level gi awareness campaign asi Manipur gi district tratruk bakta chatkani Awareness asina lamdam asige miyamda isingbu likna amadi kangon sumna sijinna halakpada achobu mateng amasu piragani loinana miyamna su state asida haukiba matam khara asida isingi awaba tapna mayoknaba horakliba asigi yenglaga ising likna amadi niyom sumna sijinabagi mathakta isingi source singbu yokhatchi maru oina jingi mafam kayada umang wamang kokthokpada hainabi ama Lairak liba asi lep asi haiki. Asi se Kamjong district ki Kamjong subdivision ki mukhada jingi na semana division wise na do koi mathang lep na to kadaba du mai program ni na ayeng su atop mo ko mo ne hangchi su atop mo ko mo no mo ge dum change do koi sumba program na si mai sinmani Miyam da ising likna amadi niyom sumna sinabagi yauna paujel kaya puduna satpa ngasigi bike rally aduna kuman lampaktagi lamtharaba batung ngarian lambida laklaga yaipok phawraga kasom khulen fawba chatki mafam adu yorba batung kasom khulen gi sadbhavna mandapta kasom khulen gi miyam yauna awareness program amasu pangthoki thorum aduda SDO kasom khulen pi dauna daw kasom khulen village ki headman Wung sanglai amadi PICD Kamjong gi samdanlung rongmai yauna maru oiba mioi kayana saruk yaki loinana mafam aduda Manipur gi maming lairaba saisakpa singna Clean Water and Sanitation gi paujel puba music concert amasu pangthoki awareness aduga mari leinana SDO Kasum Khulen pi duna dauna phongdokibada mioi phurup amana hingbada Afaba lambi amadi electricity asi yaudna hingba ngamlabasu isingdi yauduna kanagumba amatana hingba ngamloi maram asina isingi maru oiba asi mipum khudingmakna khangduna ising likna sinaba amadi yokpagi hinabi thamsi maru oina singi mafam kyada zoom cultivation taunanaba umang kokthokpagi hinabi asi thadoklaga zoom cultivation gi mahutta sinba yaba karam sinpham leiribage haiba adu yengba matam oire Lengaki maikaidagi su tongan ba department singi kotangda singmi singi yaifananaba amadi umang kannanaba thabakya lokhatle haiki Lord Mahavir gi mapok numit thoram Mahavir Jayanti na lakpada Manipur gi Chief Minister and Birena Manipur gi miyam thoidokna Jain lining satpa isil inaw singda yai proposal pirakli Chief Minister gi paujel da chumba masung aseng bagi dut oiriba Lord Mahavir Jain Fed ki kunmari shuba amadi
अरोइबा त्रिथन करानी अहिंसा ख्वाई वांग अचुंबनी हाइबसी महाकना थमलमी सक्चु अचौ अपिक खाइदना हिंगलिबा थवाई पानबा खुदिंग अमतनी हाइबा वफम महाकी थाजबनी असिगुम सेंगलबा नमित असिना लाकपदा अखोई खुदिंगमकना अतोप सेंगबु थौजाल अमसुंग नुंसिबिबा हाइबदु निक्सिंगनरसी हाइखि District Health Society Thawal na sinduna weekly iron folic acid come review on anemia mok to Bharat haiba hiramda nomagi oina orientation program ama ngasi Thawal wangmata bada leiba semogi conference hall da pangthokri thoram aduda semo Thawal Dr. Waino Kulsing Integrated Child Development Scheme ICDS Thawal gi Child Development Project Officer S Milan Kumar Singh ICDS Lilongi CDPOI Vijaya Devi amadi Integrated Disease Surveillance Program and Rashtriya Kishore Swasthya Karyakram Thawal gi District Nodal Officer Dr. K.H. Trustina mathang sina athoiba mitunglen thormapu amadi akhanaba mitunglen sing oina saryaki athoiba mitunglen yorolda Dr. Y Nokul Singh hai weekly iron folic acid amadi anemia muktu Bharat ki program asi COVID namaram oiraga matam khara lepdure adubu anemia haiba laina asi maru oina angang sing brain development da intellectual da lyric laisu da yamna sohali maram asina asigumba laina asi matam charingai da muthat hobagi tangai fadabalai program asi matam khara lepdurabasu thawai hakchang yauna makhata na pangthok minasi masida ICDS Health amadi Education Department gi mioi sing amata oina tathuk tasin taunaraga amana amagi mateng pangnaraga pangthok minasi haiki panbayai ngasigi thorom aduda ICDS Health amadi Education Department gi mioi kayana saruk yaki lamdam asida handak wathok oiriba takhelamam ramananda maitei gi matangda mahaki punsida temsin narakpa amadi aki akhang thoalakpa thong Maitei Christian Churches Council Manipur amadi All Manipur Christian Organization gi maikai dagi nungai ta phongdrokli ngasi Manipur Press Club ta pangthokpa paugi mpham amada All Manipur Christian Organization gi President Reverend L Simon Raumaina hai Manipur da leiriba Christian singna jati amadi phuruk khudingmak ikai khumnei dharma gi yengthinaba asi yariba makai thoktanaba hotnasi Bahana makhata duna dharma gi yengthinaba asi hengalak labadi Manipur gi apun bagi saktam da singnarak payai maram aduna Manipur lainga nasu hiram asigi matang da biyeng sangduna irang thoktana naba mathau taba thabak paket pinanaba mahakna appeal su tauki ngasi district program officer Jiribam district ICDS cell na sinduna Jiribam district ki chingdong laikai laiba DC office ki counting hall da March ki tang kundagi April ahum phawa pangthok tuna lakliba posan pakwara losinbagi thorom pangthokre ngasi losinbagi thorom asida SDO Jiribam Sagol Sem Indrajit Singh MCS CDPO DPO Jiribam district ICDS cell Nithaujam Parango Chief Medical Officer Jiribam Dr. E Okendro Singh District Supply Officer CAF and PD Thangjam Surchandra amadi Block Manager Jiribam MSRLM Wahengbam Premchan Singh na mathang sitna Chief Guest President amadi Guest of Honor oin saruk yaki thorongi Chief Guest oikiba Sagol Sep Indrajit na hai posan pakwara gi thorom asi bangthok libagi maramdi angang singbu masafana thamnanaba amadi tawba yaba sing tawnanaba haiduna bangthok pani haiba wafam kaya amasu thamki lochinbagi thorom aduda self help group asa workers sing amadi tongan ba anganwari helper sing su saruyaki lamdamasida art and culture gi form ama oriba thangta masana sibu yokhatiba artist sing kana from khangdana lairi haina Jen Manipur Dance Academy gi director Pukramam Bilas na pongdokre Jen Manipur Dance Academy de pangthok kiba malem apun bathangta mahikol gi nifusuba foundation de gi thorongga bari leinana chief guest ki warol pirduna mahakna makhatar duna hai aikhogi ipaipu singna tunglam chatki damak asan bamit yang thamduna thangta masana asibu thambiram libani masana asibu yokhatnanaba hotnabada artist kaya masagi leijabsing kathoktuna malem phaunanaba thawai yauna hotnajarabasu lamdam asidadi miyoi khara khak natna ayamba chanafam khangna lairi adubu
masana asi chap manana mapalgi leibak-singna matau tamnarakuna national amadi international thakta saruk yarubasingdi makhoi-makhoigi laingakna achouba mityang changduna chanaba hiramda kanafam loina piri khudam oina Kashmirda masana asi lesson ama education syllabus ta haptuna chawkhatnanaba fawbu hotnari state asida su paliba laingak asina culture ama oiba masana asibu yokhatliba artist singi mafam ama piragadi masana asi hena malhemda masak khangba ngamhangani hauji masana asi culture ama sports da chanaduna hiram ani thokna yamna kanaba masana ama oire masida sunatna khelo india da su masana asibu sakhangladuna miyamna yamna pamnarba masana ama oiribani thangta masana asi self defense kaktanatana ipa ipu singna satheng lantheng naba matamda su siznarami masida sunatna yeknaba singa bayoknabada achouba pambai ama oiramlibani mamangai matamdadi thangta asibu tamnanaba hotnabada oja guru ima ipa sing khanaduna karamba namit thaban phage haibadu yengnaduna sanarami ipa ipu singna thangta asigi kanglun amadi paring pathap chumna thamlammi masibu tungi mirol amadi hojiki mirolna ngakna thamba tangai phade haiki thorom aduda thorom mapu oina Chuchampur Lamka College ki hanagi principal Dr. Mangsatabam Lokendra Athoiba Mithunglen oina Department of Art and Culture ki Deputy Director G Dharmadas Manipur University of Culture ki Assistant Professor Makon Mani Mangsaba Manipuri Thangta ki State Awardee Athopam Okendro Maitaina Saruk Yakiba Loinana Guru Rosen Longjambana Iba Thangta ki Horpam Hainaming Thonba Lairik Amasu Phongki Ngarang numidang athengba pung tarama thoirom helakpa aduaida manga suba Assam Rifles amadi More Police Personnel ani yawba team amana akaknaba pawba phangbadagi More Ward number 2 gi yum amada thiwa humbagi thabak chathabada yamlaba WI tablet amadi heroin powder ga konana mi ama phagatpa ngamkre hari faraba WI tablet adu packaging materials yauna onbada kg 13.8 ama mapan ahum romni amadi malengmi kaithel lupa crore manga dasmik mapan taret ki mamal oiraba yai hari aduga heroin powder aduna gram sahumga humdatre rom oigani amadi malengmi kaithel da lupa crore ahum dasmik taruk nipal longi mamal oigani hari drug ka konana farba mioi adugi maming m thangkhopa hokip sahi contract apokpa m Dojang Haukip Marawat number 2 Gamnom Bank Dagini Hari Maki Matakta Logi Oiba Tabak Lokot Nanaba More Police Station da Ngasi Kusina Kre Hari All ex-servicemen JCOs OR Association Manipur Gimit yang Makara Tawal District ki Manung Dalaiba ex-servicemen Sing Nasu Ngasi Central Government na Nauna Tolakiba ORPO2 1 rank 1 pension to circular bu yaningda bagi mifam ama thawal achobada leiba multipurpose hall da pathokre AFESW executive member secretary retired Subedar M Khogendra honorary captain P Kelen Singh Subedar honorary captain S Babu Amadi Jila Sainik board ki secretary S Yaima Yauna district asida leiba Indian army dagi retired tauraba personal Singh Amadi ex serviceman widow kayasu Saruk Yaduna Pangtok Kiba Pendaba Pongdopagi Mifam Aduna. We demand settlement of anomalies in OROP2 make equal MSP for all ranks, inclusion of OROP for PMR, disposition of disparity in disability pension, Haibna Singba placard Kaya Sizinaki. Pendaba Pongdok Mifam Aduga Mari Lenana, Subedar Honorary Captain S Babu na Pongdorok pada Handak India Lengak na Tholak Liba OROP2 asi Semdok Piduna Manaba meeting yang view OROP2 asida military service pay MSP asi Manana PBU equal disability pension PBU fitment allowance amadi high allowance Manana PBU ranks Puna Magta Manaba ex gratia PBU amadi real hero singda gallantry award PBU enhanced red family pension asi chahi humputret power PBU 7 peda injustice oirba asisu chumthok piduna OROP anigi benefits sing asi mapung fana PBU haina
Central Government ta demand taujabani hiram sing asi yawa memorandum amasu Manipur lengak yauna India gi Prime Minister President amadi Defense Minister dasu pishalagani haina su phongdrok ki Khongjom Circle Veteran Sports Organization na chahi khudingi pangthoktuna lakliba BSO Trophy 9-a-side state level Men's Open Football Tournament 2023 andak chahi sida ahumlak suwa oina 7th BSO Trophy 2023 lakliba tangkun mari dagi Takcham High School ground pangthok lagani tournament asida yauna nabagi admission fee amadi form pisan bagi arawi matam thasi tang tarni panda oigani aduga manager meeting na tangkun ginong thil pung ani makhai tabda Takcham bazar laiba BSO office ta pangthokani tournament asige winner amadi runners up ta mathang sina lupa lak amalising kun amadi lising marifu trophy ga loina na pigani best team dana lupa lising tara best players Best goalkeeper, highest scorer da lupa lising ahum chonga pigani haina Khongjom Circle Veteran Sports Organization gi cherol amana pongdurokli lamdam asida mitop mihan chakya matik saba document amata faidna singilam khaktada natana tampaki lamdasu kunda salakli masida sunatana masagi selgi oijaba karagi damak yelhu proof ki mioi kharana mitop mihan cha singbu konsinduna thambagi hainabi asi thadokpa matam oiri haina Decent Youth Club ki General Secretary SS Dinesh na pongdokre lamdam asida ain kaina khunda silakliba sing asibu masak khangdoktuna takthok nabagi damak NRC chatna halu haina changsilakliba khongjang asibu sawgatladuna ngasi Imphal East District ki Khanarok Mayai Lekai Community Hall da club asina sinduna pangthokkiba sawgat mifam amada mai leinana mahakna wafam asi pongdokkibani mahakna makha tarduna hai Yelhomi nattaba mitop miyan sasing sing amadi tam animakta ain kaina khunda selakli Yelhomi singi maraktasu sel kharagi damak makhoibu lona naukondun thamba yauri punamak asina lamdam asigi yelho phurup asibu mangkiba yanabagi achobu baram ama oirakli leibak asida ILP system gi chatnare ILP system chatnarabasu yelho phurup ti mutpayana ngaksam yauna leire yelho missing nasu matam amada paisagi damak mitop miyansa sing konsinduna thamba adu hojikti tawbiranu lengak asina su state asida niyom lana khundareba mitop miyansa sing asi masak khangdok nanaba NRC asi chatnahanbiu loina mitop miyansa singbu yokhat nanaba hotnaba sing su aingi oina cherak pibiu tungi yumbi oigedoriba singda namthak tawwa yade haibagi para ama tambirasi haiki Social and Cultural Advancement Foundation na sinduna Imphal East District ki mature oiraba self-help group taruk ki members singda ekhoigi iramdamda phangjariba potlam singna phi masu sangbagi matangda numit 10 ngani chupna chathagadaba micro enterprises development program ama ngasi khurai thodam laikai da leba youth social club kam information center da hodokre thorom aduda Imphal Municipal Corporation Ward number kulumdoi gi corporator Loksam Romalana athoiba metunglen Nabat Manipur Regional Office ki General Manager Ngaikhang Bung Guitiana Thoromapu Imphal East Lead District Manager Y Iboso Amadi Nabat Imphal East District ki District Development Manager Irungbam Premjoy na akhanaba mitung oina saruk yaki thorongga bari lena chief guest ki warol piraduna corporator Loksambam Romolana high program asi nupi singi oina di yamna kanaba program amani maru oina fi sabi isechel singi oina di fi masu sangba hai basi tangai fadaba amani aikoina fi masu sangba asi haijaragadi atopa mafam da chatna tabagi mathau chatnanabagi mathau tararoi loina senthok lambi ama oiduna paisa tanbagi lambi da hena khumang chawsin nabasu ngamlagani hiram khuding makta hajil howa haibasi khwaidagi phai maram asina asigumba program pangthoklakpa matamda yoksinduna khangjil hausi haiki Bahujana Sahitya Academy National Committee of India na thoidok hendok na miyam gi damak sahi kungi mathakta kathopga loinana thabak tawraklaba Lamfelda laiba People's Alliance for Social Services PAS ki secretary su oiba Chanam Chandro Imphal East gi Huirom Dhamendra da Sebaratna National Award 2023 Perekle Award asi ngarang Bahujana Sahitya Academy Manipur State na Major Khulda laiba Manipur Press Club ta pangthok keba award
presentation cum felicitation ceremony da chief guest oina saruk yakiba kerau SC MLA loinana PDA gi chairman su oiriba L Rameswar Maitai amadi BSA Manipur state ki president Panjobam Lanajit Singh anina khusinnaki Andhra Pradesh ki Tirupati da laiba Sivaya Krishna Reddy Bhavan da pangthokkiba Bahujana 6 South India Conference da Bahujana Sahitya Academy da tongan ba hiram da thabak thoram tawriba mioy sing award piduna yaurokibani thoram adu Bahujana Sahitya Academy South India Committee na sinduna pangthokibani panbayai Huirom Dhamendra Maitaina matam sangna tongan ba association kayagi thawurel oiduna miyam gi thabak tawrakpada sakhangba oina Dalit Sahitya Academy gi Dr. Ambedkar Fellowship National Award 2022 Indo-Nepal Friendship International Award 2023 amadi SP Foundation Indo-Napiba National Pride Award 2023 fangkre haina People's Alliance for Social Services ki president na praise the Thadrok Pachur amada hairi All Manipur Football Association amadi Indian Naval Sports Control Board ka kusam naduna lakleba April mangada friendly football match ama Sanaragani haina Indian Naval Sports Control Board ki Joint Secretary Captain KM Bridgie Anthony nangase Lamlong Thomda Laiba Artificial Tub Ground da pangthokpa paumi mifam amada phungdokre paumi singa unaba aduda mahak na hai Indian Navy da tongan ba sports discipline kunmari lei masigi manungdagi India gi mafam singda Indian Navy team ga friendly match sing pangthoktuna lakpani North East State singi manungda Manipur su football bu yamna pamjaba ama oibana haiba friendly match asi football masana da oina sinbani haiba friendly match aduda Manipur 11 ga Indian Navy team ga sanagani Lisingani tarama pan defamation case amaga mari leinana wathokta Congress lusingba Rahul Gandhi sahi anigi fadok pire haikiba adu mahakna tawrakpa appeal adu hearing tawdraba fawa chatnaroi haikre Gujarat ki court amana appeal adu April 3 da hearing tawgadori loinana mahakpu court aduna bail su pikre hari Surat ki session court lakpa matamda Rahul Gandhi ga loinana masal nupi Priyanka Gandhi Bhadra Chief Minister ahum amadi atai Congress lusingba kyasu yauraki mathang hearing da Rahul Gandhi masa court lakpagi mathau tade haiba wafamsu court aduna phongdoki chahi yangkai thoi surba hanagi Congress lusingba Rahul Gandhi na mioi kya ga loinana court lakhiba adu BJP nadi judiciary da taksin nanaba childish attempt amani haiki Congress rule state ahumgi Chief Minister Singh Ashok Gehlot Bhupesh Baghel amasung Sukhbinder Singh Sukhu na yaukiba adu pangal utthokpa nate Rahul Gandhi bu sogatpagi khudam amani haina Congress Chief Malik Arjun Kharge na haiki Rahul Gandhi ki mathakta defamation case adu Gujarat ki hanagi minister Purnesh Modi na file tawkibani Surat ki court aduna pi khibarai adu hongdokpa leitrabadi Rahul Gandhi chahi nipan vote lep yakhiroi hairi Lok Sabha ki member oibadagi disqualified tawkraba matungda mahaki seat Kerala ki Wayanad ke special election ki dama election commission na matam lauthok yai hari amaromda Rahul Gandhi na haikibada masi democracy kannanaba soknabani achumbana mahaki khutlai ni Mitrakal gi mayokta mahakna lei haiki aroibada morepau amuhanna Clean water and sanitation empowering communities for sustainable development gi paujal puba awareness campaign ngasi PICD Minister L Sushil Drona amthakre Weekly iron folic acid cum review on anemia mokt Bharat haiba hiramda nomoi oiba orientation program pakthokre Numit 15 chupna chathagadaba phi machu sangbagi micro enterprises development program ngasi hogdokre loinana Surat ki court amana Rahul Gandhi bu remand pikre ngasi gidamuktadi paudam pijaba matang asida loisinjare mejeng tabirba khwai punwapu amukhanna khurumjari